My dear students, good morning. Angangsa mamangi class da mari subalatam haksang phaba hairiba parasi takwa hogre. Ngasi sargi channel sigi makha satharapo oina page number 22. Page number 22 gi second paragraph tagi takadoba. Page number 22 second paragraph. Okay, all of you listen carefully. Haksang phana nada yaktana laige hairabadi asamba sajel khara sang naina tawdaba yade. Haksang phana nada yaktana laige hairabadi kari darakar oibage na hangapa taragadi hayang pakhumda asamba sajel khara sang naina tawba darakar oina khungadaba. Ayuk amadi numidang wairam sajel taunaba afaba matamne khoige haksang phananabagidamagta sajel tawbagi khwaidagi phaba matamje karamba matamno ana haiba taragadi ayuk amasung numidang wairamgi matamne na khungadaiba. Ayukta natraga numidang wairamda khongna ahangba nungsit siangba mafamda satpa yamna phai loina na khoige haksang sajel tawba khakta natana haksang phananabagidamagta kari tawba su darakar oibage na hangapa taragadi ayuk natraga numidang wairamda khongna ahangba nungsit siangba mafamda satpa su yamna phai natragana darakar oina khungadaiba. Hairiba matamsida nungsa mangalda vitamin gi saru yawi maduda su haksangda kanahale. Ayuk amadi numidang wairamgi matamda khoina haksang phananabagidamagta nungsit siangba mafamda khona chapa phai haribagi maram karigino haiba taragadi haiba matamsida nungsa manganda vitamin gi saru yawi maram sida geni na khongadoine. Nomagi manungda khuyana laimai sokna ngaihak satpa phai nomagi manungda karina ngaihak satpa phabage haiba taragadi khuyana laimai sokna ngaihak satpa phayana khungadoiba. Khoina khunguk gumba sandal gumba tonga satpa jenataba khoige khongje khongyasna laibaksidai kyambuk tongdana satpa je masi phayana khungadoiba. Bigyana saukholakpada angakpa phangna kanahale. Bigyana saukholakpaga loina aikhoida kari kanaba phangbage or kari tawbage haiba taragadi angakpa phangna kanaba phangali or angakpa phangna kanahali yana khungadaiba. Adubu masi lana sijinnarubada amangba kayasu oihale. Aikhoi mioibagi phananabakta oiriba kananabakta oiriba bigyanje masije khoina lana sijenaruba taragadi kari thoanba yage haiba taragadi amangba kaya thoanlena khungadaiba. Pikliba angangsing phau ahing mingsel khangduna television yangbagi hainabi lainarakpa asina migi masamau sathina phathandreba. Natra haujikti mo television dagi hendotana mobile phone laptop amuk leigreba natra angang masa pisang singjuna khoige game sanaba kaidobudagi moine hena khoidagi amo mobile phone senabadati expert oiba hengreba natra aduna hauji khoigi yumon kaironaba khoigi imung maktada leiriba angang si maksu tawribane natra phone piraga kapathiamba adagi phone piti babada kappa natra adum khoina adum thengnare ore noi gi imungi angangsing natra adagi yumon kairona bagi angangsing da jo hariba problem se dum thengnaramgani uramgani even noina sa phoboda dum thoamba yai ko aduna hariba je thohanganu phatte aba gendai ko mi solakani loina na mi sopa khatana tana na sa da ju amna solakani aba gendare ko amuka hana hage pikliba angangsing phau ahing mingsel khangduna television yangbagi hainabi lairakpa asina migi masamau sathina phathandreba yare ko
खुनाइगी चनबी इंदबा मीदी अंगावबा तारे नत्रा अदा हौजिक मतमगी चनबीनेना मोबाइल फोन पाइदबा लैपटॉप लेतबा नत्रा अदुगुम्बा मीजिंग अंगावबा तारे बा हौजिसे मतमगी मतुंगिना सिविलाइजेशन मॉडर्नाइजेशन लापसना होय अदुबो मतमगी चनबीनी नत्रा मतमगी चनबीनी सिविलाइजेशन मॉडर्नाइजेशन हौजिति कंप्यूटर की एज ने अदुबो सिविलाइजेशन मॉडर्नाइजेशन कंप्यूटर की एज ने कंप्यूटर पाइदबा कंप्यूटर सिजनदबा कंप्यूटर हैदबा यादे हायरगजुना अखोई दरकार होइबदो मधु खक्तमक सिजनसी मधु खक्तमक यंगसी अखोई दरकार होइदबदो मधुदि सिजनगुमसी मधुदि यंगुमसेब गंतरेको मखों काफई थांगदुना चटपा हैरकपदा ngairiba angang macha singda mama mapana sanagi lik sibireaba natra hauji pisa piba pokta ngairiba angang do natra sawumbada adagi swasti ipan thabada yum sengbada sanagi lik hape sare aduga sibireaba natra angang do sana do karino je khangba natriaba moitati natra mama pa jingina nungsiribani natra mi gi mamangda utningibani ana matanggi sanabine ana tawraijingje ado hairibajingje kaisu kanadaba ngaktaneba ko aduna sugumba matamgi sanabini hairagaju khongaiba sanabi waijaba taragaju kanadabajingje kanadabajingdai khoi yaushangumsi matau tamsingumsi sine tantareko mamal yamlaba phiron mamit pangba ngamdriba angangsingda thonbireba kedai ko atang ba phirol jing ko ningdamdagi kaliangi natra makan makhagi ayuk nungdang da leibagi phirol adana makan khaidoktana kedai ko khaidoktana khoigi angangsingje angangsingji atang ba phirol jing thonbireba kaisu khangdriba kaisu kanatriba angangsingdaida asigumba phajin punsinba mawung asina angang du maning tauna sanaba phangdreba ko khoina di angang do ingdana na bagini ko angang do ingdana na bagini adagi moana na bagini ana moida makan makha kaya marongi khungu mwajam upsandana tongzandana makan makha kya marongi phiron sesandana lisandana taweba ko ingdana bagini nongshotana bagini masa muatana bagini ana maduna angang jingdo madaida maning makha tawna sana jabaja phangde maduna hana moida angang deidana awaba do wahale awaba piyaba jantai ko aduna masigumba kanadraba sanabi jingje masi tawgumji ana hairini ko larik na hairise yo masina angang singi masamawu phatanabagi maram wairayaba angang singda masamawu phatanabagi maram karina wahenbage haiba taragadi gandai ko phajin punsinba mawongda gandai ko phajin punsinba mawongda phiron sejin cha chenbibaje masijina angang jingda masamawu phatanabagi maram woyena khunggadeba gandai ko matam amada furit saikapa ama lilaga ngabong masa ama ilaga angang singna masa komna matam lelami kedai ko mamangi matam iban khoina angang weringa matam bawada angang jingje gedai ko moja furit amaga khungau hapel amaga labuk lamhang seida kochen sendana sanara meba adubu haujikti madugumba moja furit khaldam lilaga thokpa kedai ko adagi furit akwatpa akauba masang lilaga thokpa adagi hapian ga selaga thokpa di kanai masano masino achubo kaya mu yam lejedra jano gana haina ba masang yaba matam gi chana bi je adubu aphabada haina bibra nokna bibra di na te ko phatta badani ko senatra masado yamna comfortable waina phasna nungaina ju free waina ju leijare free roduna masada phajan punsandrabanina aduna sian chongba sana ba matam da ju yamna nungai je ba maduna de gyan dai ko adubu matam gi sanabini haidna khongai ba awan ba khong ba jingje aphaba na te sini ko hairije
angang ayamba masa mau phanarami kentai ko aduma tudna masado maring tamna phirondo khungau hape lamaga dagi phurin maka amaga dumaina siatana litana sian jong chana baduna masada ju kyamu phajan punsan ba yaw da baina masada ju amna nuaina leijare am nuaina chana jare aduga loina masado ana ya yawdana sondam nadam dana masa mau do amna phana leirameba masa phabagi hauna sa pizaba pot mahau khawna sarami ningai sakri tawramde isa phaba taragadi anga jadum sari makai hauba sidum masana tabani ko dum masa phaba mi dum yawa ko noigi marta sidum masa phaba anga ju am yawrom gani phatta ba ju yawrom gani adagi noi da tu e khalone sodam na dam anga noi gi laikai da noi gi namana ba sing da leibada yawa ko sodam na dam anga jing tu di sa ba thakuda sil haw yam thi ba ne ba saning dega hawega hawdega yam tawbani ko adugumba angangsing dade aduga masa phaba angangsing dade ko madugumba silhauji yam thiroi thongam bade ta made ta kin namaga saraga ne adum mabuk thalaga dum tokhibani ko adugumba angangsing dade hawi hawde ju lairoi ba moi dade nandabra aduga hawgera hawroira ahawba saugi thongera hangam thongera heda thongam bado aduna mabuk thanaba kikin na masa geneba aduga masai masa mo phataba angang sodam na dam angang do madudi hawega hawde nga thongba sa thongba bodana hawde na sadana to ko deneba maje jandai ko hainega hainadega manam namega adu tawega tawdega tawra to ko deba jandai ko loina na masa do phatrabaina nga haladaga masa do mo mabuk amuk leng amuk na de makhong amuk chi makhul amuk chi ade mamit amuk na mana amuk chi adumai ta bane dam masa jan nuai bang khakra ma khangra bani ne masa do wara bani na haibati na bani na masa do nuai bang khangra bani ne adum ningai sakri tawdana kaptana ko adum ningai sakri tawdana dum tawlai ne ba ade mama pa na jo ahanjina jo askari angan he ningai sakri taw taw ko kai lam hele na phudal one haibi ba adu mana tawi ba tawning na tawbudi na te ko masa do ngamakta badagi nuai ta badagi tawri ne ba jandai ko aduna masa pha ba ngan di khara pijana ga pitha ga ne do masa do do puksan chana ga lai ga ne ba jandai ko puksan chana ga lai ne aduna isa phabasna khwai maru ne na harise ko english ki proverb ta ju health is well haksang phabana lanni haksang phabana lanni na harise aduna haksang phana ba ko na ga da ni ko angja haksang phabana khwai maru ni ko haksang phana ba ko na ga da ba loina na noi gi tami ba la ri sing do phaja ba jana khang na ba haina na ba tang ga da ba jandai ko ani dai da lai ni ngoi ga da ba ni ko na sa phana ba ko na ba loina na tami ba la ri to maduga phajana khang na ba haina ba ko na ga da ba jandai ko ngja muna ta ji ko muna ta ji makha ta thar ke ko sanabi haiba shishu angapani kun suba sahi sagi angan ba matamda sina leibakta nupi masa singda mama mapana namduna yotki khongup upirame sauraga khongda phajanabani haiduna sanaramiba mawong asina nupi masa singdo kayada nungairamloidaba amuka hana parake ko sanabi haiba shishu angapani kun suba sahi sagi angan ba matamda sina leibakta nupi masa singda mama mapana namduna yotki khong upirame karamba sahi sada sina leibakta nupi masa singda mama mapana namduna yotki khong upirame haragadi kun suba sahi sada na khongadoiba dentare ko adagi amukso mo hangba yai ko kun suba sahi sagi matamda sina leibakta kari sanarambage haragadi nupi masa singda mama mapana namduna yotki khong upirame na khongadoiba dentare ko adagi amukso mama mapana namduna kun suba sahi sada yotki khong upirambadu karamba leibakta no na hangpa taraga jo sina da na khongadoiba question gi di lai thola sin toroga yamna hangba ya gre ko aduna tai ni matam se da muna ta je muna ta ba ngang gi dum hayam phajna paikha de sum khumba ngam kani paikha gi nga tana muna ta ho ba de dum khangora do bani hayora do bani ko aduga muna ta da ba ngang na kaisu parikha da ma phanga pa ju wai thoi loina khangba hai ba de ju kaisu wai ro ya ba kari marang gi da makta kun suba sahi sada
China leibakta mama mapana namduna nupi macasingsibu yotki khong upiramiबनो haiba targadi chauraga khongda phajanabagini haidunanena khonggadaiba gentare ko Satnaramliba mawu asina nupi macasingdo kayada nungairamloidaba natra China leibaki nupi maca tone noida yotki khong adum upsalaga thame khalajeba noiba nungaigadrane natra yot asidi lummeni natra lummeni adui mathakda yot ki khong natra judum khung tong jalaga leba ko nungai brane natra lam sang na salapa kai daro pa matam da budi nungai du ga imung da kai da leba matam da te khung tong ba ji suno nungai te ba natra wa som da sang nga pa matam adanga ha po tha ba gi phamung da tumninga pa adagi phak da phamninga pa kai daro pa matam da suno nungai te ba khung tong ba je natra hoi lam kai ka lam na kaina gari ki ka tonga chalapa kholapa matam da budi khara phare ne aduga bu hoi ningdam da gi matam da jung khara phaina tra lumna na bage aduna tabda sarba kalen gi matam de daga khumup na tra shandan samban ba da ton tra matam de da khumup tong jan ba ji bu ka shu nungai ga da ne nungai roi ko auna ka shu nungai roi ba jan dai ko asigumba makhalgi sanabi kaya aduna mi ama woina polak padagi ning tamjabada ko ning tamjabada amadi nungaiba punamak manghalami haiba yaeba tadai ko asmana khoigi saithiam piri ne ba jantama ko amuksu mama pa jing duna nupi maca jing du gidamakta tawri sidu ju hoi moina sauraga khongda phajanaba gidamakta ni nupi aji makta bo natra nupi na khong saw bo je kasu phajade dana ko nupi na khong saw bo je phajade aba na khongda phajanana bagi khong pik na na bagi gidamakta ne ko tawri je adubo masigumba sanabi kaya je aduna mi ama waina polakpadagi ning tamjabada amadi nungai ba punamak manghalami haiba yaeba natra mi khoi kanamata mi kha pona madi magi minai wagadabani ko tombagi sawbagi minai wagadabani Mr. XD Mr. Y gi minai wagadabani na dumaina kanamata makha pona manai waina pola pona teba tadai ko aduna maning tamna poksarakpa khoi mioi baje madugumba sanabiduna asuki mati awaba pi haibani ko mawong ama natraga amada mioi bagi haksang da amang ba waigadaba thawong leirabadi yai makhai thintadana manghan khinaba khona pham thoeba ko matam gi sanabini modernization ni civilization ni haiba taraga jo khoi gi haksang da sokadaba haksang da amang ba pigadaba wairagadi madu sanabini haiba taraga jo khoina illoidabani sanaroidabana ba tadai ko imai pana tau wazaguru na tau haiba taraga jo phattaba sanabi wairagadi phattaba wairagadi noina yaroidabane ba ko afabal de da ima baba do bo phajna tapiraga ahlamajing do afaba lambi de da phajna tapiraga afaba saukhatpa samas amada khunai amada punana gi dabak ta khona ga dabane ba tentare ko arubo ayu han do ta tharake muna muna ta ko arubo wahi wahan do pau ko ngang jadom paikha gi oina jidom compulsory ni ko paikha gi oina compulsory khakta oiba natana arubo wahi wahan do se arubo wahi wahan do se dom khanga ga de para je pa da stum lai ga do ne ba para ste da koina meaning khang da ba dum yaw lai da na ko meaning khang da ba para jing je arubo wahi wahan do se dom para ga di khang ka do ni ko ihul haraga di pukning da phaurak pa wakhal gi mawo yare ko Swandam nadam baharagana masa swanba silhau yamna thi haragana hawi haute haina haiganba tu uba matam haragana ayu yamna nganba matam lamhang haragana ahangba lamda kurangban haragana mapan thangba tung koide haragana kuina satte haiba Tinjian laisian da baharagana ana aya yaudaba irang khonglam haragana ising sian thokhinaba tauba asangba khongban masi wagadaba haragana kana gadaba ahing mingsial khangduna haragana ahingda tumba taudana mamit ngang pangba ngamjiba haragana pikliba thonbire haragana han sahan bire next
furit sai kakpa haragana pambom suandaba furit ngabong haragana ayuk numidangda inaba apauba phi masa komna haragana apha apul leitana or wadana thawong haragana thabaki mawong sahisa haragana sahisa magi matam thintadana haragana panthadana okay munataji ko okay loire ko aduna mathangi class ta anova para amaga iroinana amu unaraji okay all of you thanks